ngasi numida wairam phongkiba tongan-tonganba Manipuri siphongsing amasung thokiba thawdaw wathokisingdagi maruoibi ipausing miyamda thamjari ahanbada kangleipakki mairadi lakusaraga peace dialogue ti Bharat Sarkar sanagadabani proxy warriors ka wari sanabana warosin propangamloi ripko Manipur miyam gi lengak leitaba matung satliba sahi English nganiga kunga manga gi February tarago humdoi digi PR thamduna lamdam asida tangdu leitaba hanjana ba thorang am oina lamdam asigi highway kudimak free movement lehalagani haikipadu regional indigenous forum for peace full coexistence ripco Manipur taram oksaki adubu sai ani faraglab irang asida Manipur dagi mapalam da sakhigadaba makhagi lambi da satpa yadraba kanglup amana nongthakki lambi da satpada sangadaba Sauba Senpa Madugi Yanglaga Ripkona Civil Aviation Amadi Transport Ministry the Hijaba Warolama Pauksigi Kutana Tadoki Tauranga Sibara Sarkana Karigi Asuk Tengtana Lokot Piraklibano Highway Hangbakam Drabagum Yamna Luba Tabamagum Tomina Leshilibisikari no Haibohangama Tolak Lehina Ripkogi General Secretary NC Kumana Press Tokpa Sirolaman Haidi Sirola Sinai Manipur BJP na lengak lingai center da su BJP na lengak libani matam dur irang sinem thana bo khonaki da bano aduga highway control tawki da bano irang sing asidi matam kuina na halaga thamba layeng bada warab laina amagi phibam da amuk thamli kona thangda irang asi Manipur State Assembly suspended tawraga asiguma phirep kari gi lawri bano Phagera Pharoira Manipur miyam gi lenga ama leiringi matamnuda sentana phegak phaina lepiram labadi wathuk asina halna loiram basige irang asinam thanabani haiduna sentana thajilakliba army paramilitary forcing asidi tampaklam da operation tawnaba amasum sukhulai fakatpa madi miyam gi PNB ihokya sinam thanaba thajilakpaga sapmana khayadi singilam da sathariba ain thugaiba thabak sing free hand thabagum thamli masina irang asi sungloi loisindo ba mandi mapan thongda nakhoi masel mot manadabadagi irang thuklibani duga PR laklibani haidi matang asida panba yabadi Manipur da PR lakhan khibasi phambalan thawai ka hena yawba mihut kharana kanu honabadagi oirakhibani haibada laloi Bharat ki Home Minister na March 9 dagi highway hangduklagani haibada harauba kanglup ama highway hangba yaro haiba kanglup ama nakal ani thokali Masina irang asi asum sangthanaba highway politics na sanari highway gi nagyet khundari ba akaknaba kanglup amana lambi asida kanglup amabu satpa yaroi haibsida Bharat ki lenga amadi lona khudakta athing ngamdana lairi masikari gi no haibu honglakli seola sinhai hausung Manipur thoklibi irang asi kanglup ani yanadabadigi oirakhibani kanglup ani wari sana halaga yingsi yanadragana highway amuk thingjin gi sno haina lenga asina ningaidana laithokpugum tawbadigi highway thingjiliba kangbudi asuki matik naukso holi tasengna hairabada hausuk thokliba Manipur gi wathok asigi peace dialogue tawba tarabadi proxy warrior singa wari sanabana waroisin propangamloi Madugi Muhutta Susana Haliba Bharat Sarkar ga Manipur Pumbagi represent tawba maitai khaki mahut oina nataba kangbu singa wari sanagadabani maramdi lana si maitai gi mathta landarakpa aggression ni duna mapu ga wari sanana bo honagadabani hari Seola Sinai Manipur gi historical foundation oiduna laiminariba kanglup mayamasi punduna Manipuri nomenclature sagalakpada guardian role logduna lakliba lamdamasi gi territory amadi emotional integrity ngak senduna lakliba maitaibu ethnic violence sarugyaba kanglup ama oina Bharat Sarkar na sinbigano Bharat Sarkar na Manipur nomenclature bu singkup sana thugairaga kangkhong sairaba Manipur khunaim ohenbigano tasengna Bharat Sarkar na terrorism gi mayokta lepibo oiragadi thoklibi irang asida kanana terrorist ki thabak tawi habadu thidokpiduna asumba justice ama purakpada ikai khumnariba governor na mating pangbiu haina su Seoul asina hairakli amarumdana leihau yaudra balaibakti Laikang laga pangkangni mari leinaba department singa madi laumi singa kusamnaduna leibak leihau sangyeng tawba horagani gopen luang lamdam asida leiriba laumi singna isai sagi lawpham amadi ingkhol sing mathangi anauba law uba matam yaudringaida leipak leihau sangyeng tawduna mangsilakliba leibak leihau digi kalhausi haina Irabot Foundation Manipur gi President Case Gope Luwang na phongtokri Wappham Singasi Manipur Press Cup ki Kaubru Hall pangtokhiba pawgi mifam amada mahak na phongtokhibani mangna makhata na pawmising da hai lamdam asida leiriba leibak leihau kan bahibisi Manipur nungsibigi ihan hanba khongthang amani leihau yaudra leibak ti leikang laga pangkangni
ꯂꯩꯀꯪꯂꯥ ꯑꯣꯏꯔꯕ ꯃꯐꯝꯗꯨꯗ ꯃꯤꯑꯣꯏꯕꯅ ꯀꯩꯗꯧꯅꯨꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯔꯣꯏ ꯂꯧꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯆꯥꯡꯌꯦꯡ ꯇꯧꯕꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯗ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤ ꯑꯃꯗꯤ ꯍꯥꯔ ꯀꯌꯥꯝ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ ꯈꯪꯍꯟꯗꯨꯅ ꯂꯧꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯁꯤꯒꯤ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯂꯧ ꯎꯕꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯍꯟꯗꯕ ꯆꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯍꯟꯕ ꯇꯨꯡ ꯀꯣꯏꯕ ꯂꯧ ꯄꯊꯥꯞ ꯇꯧꯕꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯃꯁꯥ ꯃꯎ ꯐꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯇꯨꯡꯂꯝꯆꯠ ꯑꯃ ꯍꯥꯏꯕꯅꯤ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯅꯤꯡꯊꯤꯖꯔꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤꯁꯨ ꯑꯐꯕ ꯇꯨꯡꯂꯝꯆꯠ ꯑꯃꯅꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯍꯥꯏꯕꯁꯤ ꯎꯔꯐꯨꯜ ꯑꯃꯈꯛ ꯅꯠꯇꯦ ꯃꯁꯤꯗ ꯀꯥꯟꯅꯔꯕ ꯄꯣꯠꯁꯛꯁꯤꯡ ꯀꯌꯥ ꯌꯥꯎꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯥꯟꯅꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯐꯣꯁꯐꯣꯔꯁ ꯄꯣꯇꯥꯁꯤꯌꯝ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯤꯡꯗ ꯅꯠꯇꯅ ꯄꯥꯝꯕꯤ ꯑꯃꯅ ꯍꯤꯡꯕꯗ ꯆꯪꯂꯤꯕ ꯖꯤꯡꯒꯥ ꯑꯥꯏꯔꯟ ꯀꯣꯄꯔ ꯑꯃꯗꯤ ꯃꯦꯒꯅꯦꯁꯤꯌꯝꯅꯆꯤꯡꯕ ꯄꯥꯝꯕꯤ ꯑꯃꯅ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯂꯧꯕꯨꯛ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯄꯥꯝꯕꯤ ꯑꯃꯅ ꯍꯤꯡꯕꯗ ꯆꯪꯂꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯦꯜꯂꯤꯕ꯭ꯔꯥ ꯋꯥꯠꯂꯤꯕ꯭ꯔꯥ ꯈꯪꯗꯣꯛꯀꯗꯕꯅꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯡ ꯑꯁꯤꯗ ꯑꯦꯁꯤꯗꯤꯛ ꯑꯣꯏꯕ꯭ꯔꯥ ꯅꯦꯆꯔꯦꯜ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯜꯀꯣꯍꯣꯂꯤꯛ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯧꯕꯨꯛꯇꯨꯗ ꯏꯪꯈꯣꯜꯗꯨꯗ ꯆꯥꯅꯕ ꯃꯊꯧ ꯇꯥꯕ ꯍꯥꯔꯁꯤꯡ ꯍꯥꯞꯇꯨꯅ ꯆꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯕꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯂꯧꯃꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ IED 19 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ Indian Army, Assam Rifles amadi Civil Police ki apunba kangbuna Manipur, Myanmar border gi area da satakhiba operation da improvised explosive device IED 19 thengna khibani hari pausnai Myanmar ga tainari betengna Paul district ki manungsanba T Minau Yangobung amadi T Bongmol village satakhiba operation da fagatpangam khibani hari Morea Police Station ki manungsanba T Minau da satakhiba operation da IED taruk thengna badagi bomb disposal squad BTS team na IED singadu diffuse tokhi hari amaramda yangobung amadi ti bongol village takhiba operation atudana IED 19 thengnabadigi BDS ki kambuna laukthoraba matung situ village ta asra engam yauduna pokhan khri IED singadu sawrana kiji 19 rom oigani hari amaramdana Social Welfare Department ki scheme ahungi contract thabak launaba pangthokiba special DPC ki result athuba matamda haidokpyo Kumza English nga niga taraga mapan gi January taraga mapanda Social Welfare Department ki scheme hungi contract thabak launa ba thokiba order amagi matung ina English nga niga kungi March thara pangthokiba special DPC ki result athuba matamda haidokpiyo haina Association of Contractual Staff of ICDS Mission 2016 BS ki Maikai de Manipur ki Governor Mari Lena Bisangi Puning Singslaki. Ngasi Manipur Press Cup ki Kaubru Holder, Hiramasi Matang na Pangtok Pau gi Mifmamada, Association of Contractual Staff of ICDS Mission 2016 BS ki General Secretary Maibam Ramesh Chandran Hai. English Singaniga Taraka Tarukta Social Welfare Department ki ICDS Mission na contract basis ta sahi amahena thabak toram laba matungda. English Singaniga Taraka Treta contract adu leple haidno khangalaki madugi matungda department scheme ahungi contract thabak launaba English singaniga taraga mapan gi January taraga mathoida notice tholaki contract thabak launaba thorakiba notice adugi matangda high court petitioner samaga kunthra go homdoina appeal tawbadigi special DPC pangthoknaba khangalaktuna English singaniga kungi March taraga taruk amadi taraga nipan special DPC pangthoki aduba laibak thibadi DPC adugi result haidokpagi muhutta amuk cancel tawre hani English ngani kunga mathuigi October mangada notice tholaki hari mangna makhatan hai madugi matung tarakpada English ngani kunga mathuigi November kunda department na special DPC amuka pangthokna bu notice thoktuna anirak suba special DPC pangthokre adubu ngasi phawba result haidokpalethri result haidoktaba sigi matangna hanagi minister nongthomam beren unaduna wari sanaki amadi mangna English ngani kunga marigi MP election loiraba matungda soidana haidokani haibigi thajaba pirakki aiki adubu result haidokpa ngaiduna leiringai contract kawbadu yaukhiba MSK scheme adu matam loiri haiduna English ngani kunga marigi October 13 discontinue tawre hena notice amutholaki hariba thong asibu yaningdabu phongdoktuna high court ta contempt case file toki amadi madugi pakhum oina hanjina DPC ki result haidoknaba department na hotnari hain khumlaki mara asida candidate kya amadi awaba kham thingna mayunari
Maram aduna Manipur gi governor na special DPC gi result athubu matamda haidoknaba honabiyo hainasu appeal tawki loinana makoina sahi amaga tha ani thabak tawrambagi phangpham thokpa performance based honorarium PBH adusu athubu matamda pithokpinaba department gi mari lainabasingi pungning siksinjari hainasu makhatana mangna phongdokhi amaramdana masagi nupibu ot naibigi thabak sathai haiba nupa ama police na fotri masamaki nupibu ot naibigi thabak sathai haibigi maral nupi aduna mari lenaba police ta okalakpadagi nupi edugi mapuroiba police na phakri pausin hai ngarang police na phakraba miwe edudi khaidem nauksa sai kungani pan apokpa yogindro kawi Visnupur district ki tangjing ahaluptagini housing Imphal East ki news konda leibini hari maki nupi nengnai hoi sai kunga mangana makpu mapuroiba Khaidem Nauksa amadi imung manungi miyoishin ot naibidigi soktuna hausi Susampur District Hospital laikan aduna lairi haina ngarang Susampur Women Police Station wokalapadagi police na 0 FIR amara khotki loinana case aduga madi lainana Women's Police Station Imphal East na 0 FIR ama register tawbaga loinana makata ba investigation gi damak police na fort ki banari amaramnana KYKL amadi KCP ki yawolo yani gi maphamda ikai kumnaba ulakli Manipur gi laholup ama oidiba kanglai yawol kanalup KYKL gi lanmi sanglup miyam gi yawol lanmi MYL gi second lieutenant oinam telhaiba allies landaba sai kunthra gataruk amadi kanglaipa communist party KCP gi lanmi sanglup miyam gi phingang lanmi MFL gi lens corporal hantem Bisan allies kanglai sai kungamapan khurai thoiding jamlaikai yawolanmi aniasi saliba saying lisingani ga kungamanga gi April kungamanga gi numidang pung 10 muk taba matamda kanglai pak yawolup singi apunba tengol amaga yeknaba mayang lanmi amadi makhoi gi proxy force gi apunba khutpu amaga kanglai pak Manipur Myanmar gi ngamkhai paringda thokiba khuthoknaba thawdo amada thawaina ponta pikri haina Central Committee KCP amadi Central Committee KYKL na press thokpa awa phongdokpa sirol amana haidi sholasin hai second lieutenant landaba allies telhaiba allies landaba uchiwa turel wangmada leiba oinam ranjit amadi oinam ongbi andabi leimana poksaba masa mangagi manungda mari subu oina phangjakhiba maparini mang inkumjali singani ga taret ki mayai salakpadu waida KYKL yoroglaba matung english singani ga taret ki second base ki basic military training BMT da yauduna yawolanmi ama oibada tangai fadana tamsinbam thokpa mahi masul sing tamlaba matung miyamgi yawolanmi MYL ama oina yawolgi sintha pangba horakhi hari second lieutenant landaba mabuk mapau phaba ingtapa sikona konba ingba thaksi khaksi phajaba khangba kanba madi thauna leiba yawolanmi amani mauna hokiba sei taragani pan asida wesia gi tuwan mafam singda leiduna yawolgi thawai kya panglamki ma english ngani ga taraga manga gi june mari da Sandel district ki moltuk amadi Puraulon gi lona pa mamada wesia gi yawolup ahum KCP KYKL amadi NSN ki gi apunba tengol amana mayang lanmi taruk suba dogra regiment gi Kenboy ama gi mathakta landa duna mayang lanmi taraga nipan hena hatkiba duga taraga manga hena suon kiba Puraulon imbus haina khangnaba lanpham aduda yaukhiba lanmi amani hadi Siolasin hai Kanglaipak Communist Party KCP gi miyam gi phingang lanmi MFL Lens Corporal Hantem Bisan Allies Kanglai Saikun Mapan Khurai Thuding Jamlaikai da leiba A Kumar Jinmadi Hantem Ongbi Bisak Leimana Poksabi Masa Mari gi manungda Naitom Poksabi Iton Ton Maparini Mak Sana Khona Bada Thawaya Madi Maring Jel Khaba Yawolan Memani Magni hinglingi matamna yawolup singamadi yawolup singi laifam kangadabani asidada iraiba kanglaipak hining tam hanjinba ngamgadabani hirami yawol ihawol sida maru oina thawdang lobiramba yawol ani asina manung matam sadana laikidaba sina yawolup ani khaktagi danatana kanglai yawol ihawosigi menkatpa ngamlaroidaba awat poiragani Laikidraba thawba yawoloi anina yeknabaga lanphamasida utlamkiba thawna lingjel imaleba punungsiba madi kathokpagi phidamasina kanglaipaki ningtamba hanjinbagi damang asi ngsimak yeknaba India ga lanthingnariba kanglai yawoloi singda imaleba ifrup hena nungsi hanabagi inot chauna haplamle makoigi imaleba ifrup punungsiba madi kathokpagi thawna lingjel sina lamjing maira oiduna kanglai yawoloi singna imaleba ki ningtamba hanjindriba phawpa ninghanaba leitaba thawna lingjel galoinana yeknabaga lanthingnagani laikidraba yawoloi anigi maphamda KYKL amadi KCP na yawol ki kaikumnaba usabaga loinana yawoloi ani asi laikidabagi awaba siting phangawriba imung manung amasum maru mapiza kya gi awaba su saruk yazari hari makasa tharak poina topa pawmana
Pahalgam Thaudoka Mari Lenana Rajnathna closed door the PM Modi da Wari Sanakri. Union Defence Minister Rajnath Singana ngasi Prime Minister Narendra Modi da minute nipurom closed door da unaduna hauzik Jammu and Kashmir gi Pahalgam da terrorist ngi matak sathariba operation singumari security arrangement gi matang da pawdamkhri. Hauzik Jammu and Kashmir gi Pahalgam da Indian Security Force na akan mamong da operation sataduna terrorist ngamadi makoi ga mari leinaba miyoi singi yumda sangduna red chathabagi thabak sing pakhat pawkhre. Union Minister Rajnath Singana Prime Minister Narendra Modi unadringai mamang da Parliament South Block da Kashmir gi ground situation gi matang da army ship na marik suma pawdam sing pikhiari. Tha asigi kungani thoida Kashmir gi Pahalgam na terrorist sing na sathiba attack aduda Kashmiri local ama yauna tourist kun manga hat ki pathawdo duna leba asidana dana malem gi lebak sing na akan mamong da pen da phongdok tuna satakhi be attack adu cross border section hauda thawdo uni haina phongdok narakli ngarang numaijing numita samaga kunga mathoi suba Prime Minister Narendra Modi gi man ki baat da radio da pikhiba ma ki warol da Pahalgam terror attack adugi justice soidana purakani haina thajaba bikhi Pahalgam thawdoka chenari besingi mathakta ahakpa serak sing piduna dandi phangani malem gi lewa punama amadi India gi miyoi crore samaga nifuna terrorism gi miyok te leptuna lanthengna ba sem sare thawdo aduna soolaba imung manung sing da justice soidana phangani haina PM Modi na phongtoki Pahalgam terror attack adu bu akan mamong na condemn tawraduna PM Modi na hai attack adu Kashmir gi yekna basingna tawbu attack ni thawdo aduna mafam adugi sokot thaurangi khongjel akaiba pibnai ki Pahalgam terror attack aduna terrorism singin ning bakaiba thawong sing mamitai Jammu and Kashmir tamna santi hanjalakpa school college sing tamna kaaba horokpa democracy gi mapangal kan khalakpa tourism da mai paglakpa mati naha sing da khudong saba kya lakpa si Jammu and Kashmir gi mayok to leba terrorist na pamdi makoina Jammu and Kashmir se amuhana thugaiba pamdi hensu PM Modi na makhata na phongtoki atopa lusilakpoina tendakpa pawmna nong takhiba na maram werkanda pui waterfall manakta aizolda miyu hum imungamagi rock site na maram werkanda laikhidre hedi lusilakpoina panam pausi dige topa pawmna salai teret ki phiral da thawai usat khidaba sing cheibi cheitheng phangnaba thawnikhrei Kiamgai Khagebam Community Peace and Integrity Committee Kiamgai Pik Amadi All Kiamgai Nupi Sokha Thaurang Lupna Pullaga Kalen gi nongma panba numit ka mari lengna Kiamgai bu Koliba Mongyamba Ningthaw amadi Khagemba Masani gi maphamda salai teret ki phiral bu ko ki terrorist singna mai thakibadu bu yaningdaba ga loinana session hanjinana ba phataba thoaningdaba aranma tawbusung serak phangnaba thawni thorom pangthokre thawram aduga mari leidana kairau ICDS MLA Rameson phungdorakpada Kiamgai gi apunma miyamna tha khudingi nongma panba numita laisang asida leptana dai khurumbagi thorom adumak pangthoktuna nakli maru oina ngasi gi lai khurumba si gelomi singi salai tere ki phiralbu usit thawoidana tawkiba thawong adubu pendabigi aranma tawriba makoi gi mathakta cheibi cheitheng phanganaba ibudawda thawni jabnai ki